Hello guys. Ratanasu, Sadigi Kariba Gong Sirena, I was so too. Jaligi ke to ye baratna. Ke to ye jaligi. Jaligi ka. Khoi sa thang pha du yu ya ni ko. Costume to tai na ro du ma. Mayam un marak se am tang tum mu ge lak pa ni am tang tum mu ge. Thôi giờ tôi tum sa lag. Ya di nungai ge. Na tung ge. Thun ni ge. Rồi cần nắp bài đấy. Đi vai sẽ tập âm mi. Đã sân rồi lệ đấy. Mà nhưng tôi sẽ quay càng cũng ngạc tên đi. Cái gì đó là cái remas sẽ nari. Quá tiêu rồi, nên rằng ngày sáng cái băng nông bay thật của tôi có mấy tuổi. Băng nước cái gì dòng wow. Nó lù cái tang ngày tôi muốn tang âm đến đó. Remas, cái mấy tuổi kìa, quá tiêu rồi chưa? Xoay lâu à? Nhắm đuôi. Quá tiêu cái này khai bị mà nung ngoài đấy này, airport mà nung. Giờ coi thuộc là ní bag âm phai rồi. Bag lạc vào ngay rồi coi cái gì. Bag sẽ coi đi cân nằm mà. Karam mà nó không rồi coi bag. Ozik coi thuộc nào vậy? Xem sao đấy, bag sẽ lấy đấy. Cái bài bắt đầu sẽ nhảy đấy, đông cô đấy, cái anh mà, cái này sẽ cái này thôi. Kanggo, semang jalan media memang kun matui lah kan asu. Sedikit jalan ni koi, ai dok lagi. Anjari bagi anjari, bagi tahun ni koi party ki beg ngak tu ni sih thamni macam, suna SBT leh itu. Sida koi ki Manipuri yummy kitchen kan ni yam leh dah, macam ni nak thar sih tu. Guwahati tu ni koi usik saksa bersangai. Cara koi kilo chanam adu dalu le chate mayam keno to bane sigi Guwahati ki SBT te changa ga somda koi ki chak cham mayam lai bane som sai ta su lai aduga som sai ta su lai koi yamba si lai ko koi yamba si lai re aduga sigi Manipuri yam sida koi ki Manipur da gi lak pa any Guwahati da lak pa hai tare ko any state ta saning ba oi gara adu digi di amada oi gara any chaning ba hai tare sigi akhoi gi SBT gi hek kano adum leiram ne adum khangani noi ne adum hanga jo ko Manipuri yummy kitchen yam man di hai moi Manipuri yam hai adu taxi parking da sida dum la ga adum kano cha ba thak pa jo khoi mete gi chinja ke ka loi cha ba phangani sida dum lak piro aduga mayam na chaning bana kalen bo gara adugi asa kano asam di huju asam ore ko kano to pa any state to gara ma do gara chaning ba hai tare ko sidum la ga adum hotel sigi aina ngasi kano to japane haidi moina kano to bi ha ba degi dum mayam jo waro be kano sidum lak pi ra ga mayam na kano to nung ko to haidi chaning ba ko pa ma le ba chaning ba ko pa dum offer ju mayam pi bani ba ko yam ba je to ha nai do ado mayam phajana kano si dum lak pi o sabi koi mi mem jo bas ampung than gari da amar tumma koi gi taton tumma adi sida koi party ngak ne se nei khai bi gi party ngak ne se de ma se o de ma ui rim ni ngai ni ma thak mel ngamdre kang mom si mai je som dagi line macha ma lak pasna ni ngali ubudi udre akoi no ji thau do rai je Siliguri dani hayeng nonga laga dum yole mani da san join sin le na andra ore hing tung ge khai mem hai ko hing tung ge ya di nonga le sim mathak ta mu heppe fa zai baro makhai tare mafam je karai da no di khangde koi chak sabe kumai ui mem sana le re koto hojek Siliguri yore namo le ma sai loi yore sida
ꯁꯨꯔꯦ ꯑꯃꯁꯤꯅ ꯍꯤꯟꯗꯤ ꯀꯟ ꯂꯣꯜꯂꯤ ꯑꯃꯁꯤꯅ ꯃꯩꯇꯩꯔꯣꯟ ꯑꯅꯤꯁꯦ ꯄꯥꯎ ꯀꯟ ꯐꯥꯎꯅꯔꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗ ꯆꯥꯛ ꯆꯥꯕ ꯀꯨꯝꯃꯛꯏ ꯋꯥꯡꯉꯦ ꯁꯤꯗ ꯆꯥꯗꯣꯏꯅꯤ ꯐꯖꯗ꯭ꯔꯣ ꯚ꯭ꯌꯨꯁꯦ ꯋꯦꯜꯀꯝ ꯇꯨ ꯁꯤꯛꯀꯤꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯥꯔꯀꯤꯡ ꯌꯧꯔꯦ ꯒꯦꯡꯇꯣꯛ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯊꯥꯏꯁꯤꯅ ꯗꯥꯔꯖꯤꯂꯤꯡ ꯒꯦꯡꯇꯣꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯦ ꯁꯨꯝ ꯀꯥꯕꯁꯤꯅ ꯑꯥꯗ ꯊꯥꯔꯤꯕ ꯃꯌꯦꯛꯁꯦ ꯃꯤꯠꯁꯦ ꯕ꯭ꯂꯔ ꯆꯠꯄꯅꯤꯅ ꯎꯗ꯭ꯔꯦ ꯑꯗꯨꯏꯗꯤ ꯄꯥꯔꯣꯏ ꯇꯣꯛꯑꯦ ꯁꯤꯗꯤ ꯄꯨꯔꯥ ꯁꯤꯂꯣꯡꯅꯦ ꯁꯤꯂꯣꯡꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯝ ꯈꯦꯠꯅꯗꯦ ꯌꯣꯡꯉꯅꯤ ꯈꯛ ꯉꯥꯛ ꯆꯠꯂꯦꯗꯤ ꯁꯤꯗꯤ ꯋꯥꯡꯉꯦ ꯃꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯣꯏ ꯄꯨꯂꯞ ꯌꯥꯎꯔꯦ ꯗꯥꯁꯟ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯣꯝꯗꯕꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯤꯔꯟꯖꯤꯠ ꯑꯐꯥꯎꯕ ꯁꯤꯗꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯑꯒ ꯂꯩꯔꯕ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯝꯗ ꯋꯥꯛꯀꯤꯡ ꯆꯥꯛ ꯇꯣꯛ ꯂꯣꯏꯕꯒꯤ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯏ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯍꯧꯖꯤꯛ ꯃꯥ ꯐꯖꯗ꯭ꯔꯣ ꯃꯁꯛꯁꯦ ꯁꯤꯛꯀꯤꯝꯒꯤ ꯃꯈꯥ ꯃꯊꯛ ꯆꯠꯂꯝꯒꯗꯕꯅꯤꯅꯦ ꯐꯖꯕꯅꯦ ꯁꯣꯔꯁꯦ ꯑꯩ ꯀꯥꯕ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯈꯣꯡ ꯊꯥꯡ ꯊꯣꯛꯇ꯭ꯔꯦ ꯑꯗꯨ ꯑꯣ ꯃꯥꯏ ꯒꯣꯁ H&Mꯁꯨ ꯁꯤ ꯂꯩꯔꯦꯅꯦ ꯆꯥꯎꯅ ꯁꯤꯗ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝꯗ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠꯂꯩ ꯅꯝꯃꯝꯗ ꯂꯩꯖꯩꯁꯦ ꯅꯨꯃꯤꯠꯂꯩ ꯆꯥꯕ ꯂꯥꯛꯏꯅꯦ ꯅꯨꯃꯤꯠꯂꯩ ꯅꯝꯃꯝꯗ ꯗꯨꯀꯥꯟ ꯃꯌꯥꯝ ꯁꯥꯖꯤꯜꯂꯝꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯉꯥꯎꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯦꯅ ꯃꯥꯒ ꯁꯥꯟꯅꯍꯧꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯁꯥꯟꯅꯔꯅꯤ ꯆꯤꯂꯦꯗꯣ ꯀꯧꯇꯝ ꯆꯠꯂꯤꯕ ꯁꯤꯂꯩꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯍꯟꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯕꯤꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ ꯀꯥꯡꯄꯣꯛꯄꯤꯗ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯁꯤꯛꯀꯤꯝꯗ ꯇꯥꯔꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃꯒ ꯂꯩꯔꯦ ꯍꯥꯏꯕꯤꯈ꯭ꯔꯣ ꯄꯨꯔꯥ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯁꯤꯗꯗꯤ ꯄꯨꯔꯥ ꯅꯣꯡꯉꯥꯟꯕꯩ ꯇꯥꯏꯞꯇ ꯇꯧꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯝꯗ꯭ꯔꯦ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯒꯤ ꯕꯇꯟꯗꯣ ꯅꯝꯃꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯝꯃꯛꯏꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯁꯤꯛꯀꯤꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯅꯦꯍꯦ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯁꯤꯗ ꯆꯠ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯑꯃ ꯎꯊꯣꯔꯛꯇ꯭ꯔꯤ ꯃꯤ ꯑꯃꯗꯨ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤ ꯂꯩꯔꯤꯁꯦ ꯁꯦ ꯁꯤꯗ ꯇꯥꯋꯜ ꯌꯥꯜꯂꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯦꯕ ꯀꯥꯡꯄꯣꯛꯄꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯛꯀꯤꯝꯒꯤ ꯗꯥꯁꯟꯖꯣꯏꯅꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯩ ꯑꯗꯨꯝ ꯐꯥꯎꯖꯜꯂ ꯂꯥꯛꯑꯒ ꯁꯤ ꯇꯥꯔꯛꯏꯅꯤ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩ ꯒꯥꯔꯤ ꯇꯣꯡꯕꯗ ꯇꯨꯝꯃꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦ ꯐꯣꯇꯣꯁꯨ ꯀꯥꯞꯅꯔꯤ ꯁꯤꯗ ꯅꯨꯃꯤꯠꯂꯩ ꯂꯩꯔꯦ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯀꯥꯞꯁꯟꯕꯅꯤ ꯅꯣꯛꯁꯜꯂꯛꯑꯦ ꯅꯨꯄꯤꯁꯤꯁꯨ ꯏꯐ ꯍꯦꯛ ꯐꯖꯒꯦ ꯃꯁꯛꯁꯦ ꯑꯝꯇꯗꯤ ꯂꯩꯇ꯭ꯔꯦ ꯅꯩꯈꯥꯏꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯗ ꯐꯣꯇꯣꯒ ꯀꯥꯞꯄꯤꯁꯦ ꯁꯤ ꯌꯦꯡꯉꯛꯏꯁꯨ ꯕꯥꯏ ꯕꯥꯏꯒ ꯇꯧꯔꯛꯑꯦ ꯕꯥꯏ ꯕꯥꯏꯒ ꯇꯧꯁꯜꯂꯛꯑꯦ
I love Gangtok. Gangtok. अदो अखोइसे हुजिक कदाइदा कदाइ चनै नो अमता खंग्रे मया माइ माइ थोकपा पंगचा तम चने माइ माइ थोकपा ब्लॉक से पंगनम दम नम नै से तातोन गा जोंग से पंगनम नमि से माइ थोकपने आई थोकपा नमजरी लाफिंग बुदा लै जारो बुधा मकोक कई लोई ले रहे नुपना कई ले गए नो सिदा बाइक ले रहे कोई सिक्किम दगी मणिपुर बौदा थौदो चटकदबा बाइक तो सिदा ले रहे अदबो बाइक से खितंग तांगे अदुना लौरय जे मणिपुर बो थौर चटकदबा बाइक तो यारोय लमी फते लमी फते यारारोय सिक्किम अद बुद्धगी मकोक सिदा ले रहे अद लाफिंग बुद्धा दो सिदा सिदी लाफिंग बुद्धा दिनत्रे सिना अखोगी मकोक से डांसिंग बुद्धा अदुगा लाफिंग बुद्धा से ले रे दु नो ई मा कन दु मानु ए दु Okay, bro. We're from Manipur. Manipur. Money magnet yaw ring gitu. 17. Money magnet yaw ring ge. Khoi na pam pot phang da bagi sidam usang e. Buddha na khao ching bado adum tang yaw ring ge. Shopping khar tau ji. Like it le re. Phok le re sina phok. Siam phaje do. Mai nga li jong. Pot se मैम ले भी है तो बुधा बुआ कोई ना पाम pot फंग दे बुधा ngakta ni sida ले मैम से बुधा ngakta ni तो बुधा ना खाओ चिंग pot तो मत दी फंग रे खाओ यान बदी ले खाओ चिंग pot ती ले त्रे मफम जे नहीं खाई भी की मफम मुग लाए आई ना पाम से रिंग पाम है Anybody can hear? ring. Excuse me. Anybody can hear? Adu sirisu paksa doine saunan sibido. Okay. Batman Superman ga Manipur man ga loi yawi. Father as posta. Yo ta bane sibabu hairadi yo ta bane. Yogi pot ka leram godau male do yogi pot yam da sulaiti kariba se kari Jasvinder somala du ka do siru or ya bracelet like the man No uram bodu amu give me this one. Yes, yo. Yo style uncle. Yo. How much this? 120. Yes, very high price. And this one. that one English kan lol This one here. No problem. We are from Japan. kai dine ba Japan. yeah Okay, no problem. Sikkim is very good. Sidi angang masai ngak te git da changi ne animation pa me de ne silai do Ronaldo silai do Messi silai do karwa pa me David Beckham pamra Ronaldo pamra Messi pamra Naruto pamra se ranjanu sam pamra karwa pa me This one is me ma koi je lambi je chumme ne laksa bani somda laksa bani tawbada bu ai koi je lambi onaram me adu duna mu halla challe sine ma ya mai koi kaino ne halak pagi saktam ni uri saktam nangi saktam doni ai nang ngau je riva tam saktam ta hayo saktam hayo saktam mayam mathak se ai ngak ta thui se kai ginu sa ai ngak ta thui du ai ngak ta thui Rimas si mathaktam ti yung law ne ai ngak ta thui se kai ginu ai se fazade ada jingdon da uri ba angau ba je ai ngak ta ne
ꯑꯗꯒꯤꯁꯦ ꯐꯖꯗ꯭ꯔꯣ ꯎꯟ ꯉꯥꯛꯇꯅꯤ ꯚꯤꯗꯤꯑꯣ ꯇꯧꯔꯤꯕꯣ ꯚꯤꯗꯤꯑꯣ ꯇꯧꯔꯤꯕꯅꯤ ꯁꯤꯗ ꯆꯥꯛ ꯆꯥꯕ ꯆꯪꯉꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯤꯡ ꯂꯝꯕꯤ ꯂꯥꯛꯄꯅꯤꯅ ꯃꯈꯥꯗ ꯌꯦꯡꯗꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏꯅꯤ ꯂꯥꯎꯔꯤ ꯍꯧꯖꯤꯛ ꯆꯥꯔꯦ ꯃꯣꯏ ꯍꯋꯥꯏꯁꯤꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯦ चिकन यावरा चाय hꯧꯖꯤꯛ ꯄꯨꯡ ꯑꯃ 1 hour ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯁꯤꯒꯤ ꯍꯣꯇꯦꯜ ꯁꯣꯅꯝ ꯌꯥꯔꯗꯧꯁꯤꯗ ꯂꯩꯗꯣꯏꯅꯤ ꯁꯤꯒꯤ ꯍꯣꯇꯦꯜꯁꯤꯗ ꯑꯩꯈꯣꯏ ꯌꯧꯔꯦ ꯅꯨꯃꯤꯠ 4ꯅꯤ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯊꯨꯟꯁꯤꯗꯤ ꯐꯖꯔꯦ ꯏꯪꯉꯦ ꯃꯊꯛꯁꯤꯗꯤ ꯑꯁ ꯆꯤꯛ ꯆꯤꯛ ꯂꯥꯎꯋꯦ ꯑꯩꯈꯣꯏꯅ ꯇꯨꯝꯗꯣꯏ ꯔꯨꯝꯁꯤꯅ ꯁꯤ ꯂꯩꯔꯦ ꯔꯤꯃꯥꯁꯅ ꯁꯤ ꯂꯩꯔꯦ ꯃꯤ 5 ꯑꯗꯨꯝ ꯂꯣꯟꯁꯤꯜꯂ ꯇꯨꯝ ꯌꯥꯔꯅꯤ ꯁꯤꯗꯤ ꯑꯁ ꯁꯤꯗꯅ ꯅꯥꯌꯥꯛ ꯂꯩꯔꯦ ꯁꯤꯗ ꯁꯛꯀꯥꯁꯦ ꯌꯥꯝ ꯐꯖꯕꯗ ꯂꯣꯏꯔꯝꯅꯤ ꯒꯥꯔꯤ ꯅꯨꯃꯤꯠ 4ꯅꯤ ꯇꯣꯡꯕꯩ ꯑꯩꯈꯣꯏ ꯍꯧꯒꯠꯂꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤ ꯂꯣꯏ ꯁꯨꯔꯦ ꯆꯥꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯔꯥꯡ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯨꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗ 1 night stay ꯇꯧꯕ ꯁꯤꯒꯤ ꯍꯣꯇꯦꯜꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤ ꯂꯣꯏꯕ ꯀꯥꯟꯗ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯨꯇꯤꯡ ꯆꯠꯇꯣꯏꯅꯦ ꯑꯥꯗ ꯎꯔꯤꯕ ꯑꯉꯧꯕꯁꯤꯡꯁꯦ ꯀꯩꯅꯣꯅꯦꯕ ꯎꯟꯅꯦꯕ ꯁꯨꯝꯗꯩꯁꯦ ꯑꯗ ꯗꯥꯏꯔꯦꯛ ꯎꯟ ꯌꯥꯝꯅ ꯇꯥꯕ ꯃꯐꯝꯗꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯇꯣꯏꯁꯤꯅ ꯈꯤꯇꯪ ꯀꯣꯏꯊꯣꯛꯈꯤꯒꯦ ꯃꯌꯥꯝꯗꯣ ꯑꯥꯗꯒꯤꯁꯦ ꯎꯟꯅꯦꯕꯀꯣ ꯑꯗꯩ ꯁꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯤꯡꯁꯦ ꯅꯥꯄꯤꯁꯨ ꯍꯧꯗꯦ ꯀꯩꯝ ꯍꯧꯗꯦ ꯑꯗꯨꯒ ꯄꯨꯔꯥ ꯅꯨꯡ ꯉꯥꯛꯇꯅꯦꯕꯁꯦ ꯌꯨꯡ ꯂꯩꯕ ꯋꯥꯅꯤ ꯁꯤꯁꯤꯅꯒ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯤꯅ ꯁꯤꯗꯅꯦꯕ ꯁꯤꯁꯦ ꯑꯃꯨꯛ ꯀꯤꯟꯊꯔꯛꯑꯗꯤ ꯁꯤꯟꯅꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕ ꯀꯤꯖꯩ ꯍꯩ ꯁ꯭ꯋꯥꯡꯉꯦ ꯑꯁꯣꯝꯗꯁꯨ ꯌꯦꯡꯉꯨ ꯎꯟ ꯇꯥꯏꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯅ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯕ ꯑꯆꯥꯄꯣꯠ 10 ꯄꯤꯕꯁꯦ 25 ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯤꯜꯍꯧꯁꯦ ꯃꯄꯨꯝ ꯑꯃ ꯁꯨꯛ ꯆꯥꯎꯕ ꯃꯄꯨꯝꯗ ꯂꯨꯄꯥ 10ꯒ ꯌꯣꯜꯂꯦꯕ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯁꯤ ꯆꯤꯡ ꯃꯊꯛꯇ ꯋꯥꯅ ꯀꯩꯅꯣ ꯇꯧꯖꯕꯒꯤ ꯃꯊꯛꯇ ꯄꯨꯈꯠꯂ ꯌꯣꯟꯖꯕꯒꯤꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯃꯣꯏ ꯌꯣꯟꯕꯒꯤ ꯄ꯭ꯔꯥꯏꯁꯇꯨꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯩꯁꯤ ꯃꯐ꯭ꯂꯔꯒꯁꯦ 210 250 ꯃꯣꯏꯅ ꯁꯥꯔꯤꯁꯦ ꯁꯤꯛꯀꯤꯝꯒꯤ ꯌꯨꯝꯊꯥꯡ ꯌꯧꯔꯦ ꯐꯖꯩ ꯎꯟꯁꯤ ꯃꯊꯛꯀꯤ ꯀꯟ ꯂꯥꯎꯔꯦ ꯏꯪꯕ ꯌꯦꯡꯒꯦ ꯀꯩꯁꯨ ꯌꯥꯝ ꯏꯪꯕ ꯑꯣꯏꯗꯦꯗ ꯎꯟꯁꯦ ꯇꯧꯕꯗꯤ ꯁꯤꯁꯦ ꯐ꯭ꯂꯋꯥꯔ ꯁꯥꯠꯇꯧ ꯃꯇꯝ ꯑꯣꯏꯔꯝꯃꯕ ꯁꯦ ꯀꯩꯁꯨ ꯌꯥꯝ ꯏꯪꯕ ꯑꯣꯏꯗꯦꯕ ꯎꯟꯁꯦ ꯄꯥꯏꯕꯗ ꯁꯨꯃꯥꯏꯅ ꯄꯥꯏꯔꯗꯤ ꯁꯣꯛꯇꯣꯏꯌꯦ ꯏꯪꯉꯦ ꯑꯩ ꯑꯗꯨꯗꯤ ꯁꯦ ꯏꯌꯥꯝꯕ ꯑꯗꯨꯗ ꯅꯪ ꯐꯩꯌꯦ ꯑꯝꯇ ꯊꯣꯡꯒꯦ ꯌꯨꯝꯊꯥꯡꯒꯤ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯃꯐꯝꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯌꯦꯡꯉꯨꯒꯦ ꯏꯪꯗꯤ ꯏꯪꯉꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯦ ꯁꯤꯁꯦ ꯀꯩ ꯀꯩ ꯌꯥꯎꯏ ꯌꯦꯡꯒꯦ ꯃꯐ꯭ꯂꯔ ꯐꯖ ꯐꯖꯕ ꯌꯥꯎꯔꯦ ꯑꯊꯥꯕ ꯉꯥꯛꯇꯅꯤ ꯌꯣꯜꯂꯤꯁꯦ ꯑꯇꯣꯞꯄꯗꯤ ꯀꯩꯝ ꯌꯣꯟꯗꯦ ꯀꯩ ꯀꯩ ꯌꯥꯎꯏ ꯌꯦꯡꯒꯦ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯎꯟꯁꯤ ꯃꯔꯛꯁꯦ ꯇꯥꯁꯜꯂꯤꯁꯦ ꯁꯤꯁꯤ ꯀꯩꯀꯩ ꯌꯥꯎꯗꯦ ꯑꯄꯥꯝꯕ ꯌꯥꯎꯗꯦ
ꯌꯥꯎꯗꯦꯗ ꯕꯨꯙ ꯁꯤꯒꯤ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯃꯉꯣꯟꯗꯩ ꯂꯧꯕꯅꯦ ꯑꯗꯣ ꯁꯤ ꯃꯥꯅ ऐसे करके डालना पड़ेगा बहुत हैंडसम दिखेगा जैसे कि आप बहुत हैंडसम है ऐसे डालने से और हैंडसम दिखेगा फजरबा मैम फजरमनी तैसु कनो खरा येंगी फजर वाव सी मतोन से कार फमुसिरा खंगदे मथा का दे द्रो गजा मथा का दी असैदा मैम मैम अखोय से उनताय ना बुट का फजना तौर लाए दो से उरदना से अदुगा उनजिना लाइकंग ओइ लेरबे उनबुदी ताबदो अदुबो उपाय लेते बुट चादे तुरेंजे सिदा उपताम ऐ कागे मथक कागे कंटन लाओ ले इंग है उनसे फंसे मैं उन पैर के हमको दो उनसे ले इंग दो असली हम इंग है उनसे हम इंग है उनसे दो उनसे ले दो असली नंबर पाए बा लाइसेंस बैठ रही है याद रे बजद्रो मैम उन मरक्ता लाबनी ना को उनगी लाइ अमतंग सेमगे उनगी मी स्कुचिदी इंगे है मम्मी हप्चलगे मम्मी से सिदला हप्पेदो सि मम्मी लेरे को मचिन बान मा हप्चलगे मी मालबे ngo mana tu nama hapsa laga mana tu nyomdre mana tu nje do malabe ngo mem ungi lai malabe ngo ungi lai na sarambo ungi lai ju uthorke chale do ungi lai do उनकी लाइन है ना साइन मम्मी के आओ जोदर उन मरक से कई फाओगे उनने के सुले भी रमद्रेदा अखोय ने तोंग आई बुत से काय द तोंग बैने बा तुरियंदा उन मरक त तोंग गदबने बजे उन जिदि के लेम द्रमनिना अखोय कइनो द तोरनी अदगी सिदा फमिसिना कना कनानो तातोनरा तातोन उनसे कमाई तो क्या सी उनसे फाकी तादरा बुच्चिन का तुम नमने बा अदिगी कृष्णानंदा नदे तो काव कर्ण कुमार कर्णजित कमाई तो के उन मफम से लाख बजे अꯩꯅ ꯄꯥꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯩꯕꯥꯛ ꯀꯩꯀꯥꯁꯤꯒ ꯑꯝꯇ ꯎꯗꯕꯤ ꯗꯥꯏꯔꯦꯛ ꯑꯉꯧꯕ ꯃꯊꯛꯇ ꯂꯦꯞꯄꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯉꯧꯕ ꯃꯄꯥ ꯑꯝꯗ ꯑꯗꯨ ꯁꯤ ꯑꯩꯅ ꯈꯟꯖꯔꯨꯕ ꯑꯁꯥꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯦ ꯑꯗꯨ ꯆꯠꯂꯕꯅꯤꯅ ꯃꯊꯪꯗ ꯀꯩꯅꯣꯗ ꯆꯠꯂꯒꯦ ꯗꯥꯏꯔꯦꯛ ꯃꯅꯥꯂꯤꯗ ꯑꯣꯏꯅ मनाली नत्र अरुणाचलदा येंगो में अदि फजै मफमजे फजदे हाबदि यारोय नत्रा तबदबु उनजे अखोय पुरा पाक्तकना कुपना तादे हाबे वानेबा मैम हंतक की जर्नी सिदी सिक्किम द तारे युमथांग दे खितंग अमुक लापथोरे युमथांग दो अखोयगी उन यामना ताबा मफम नेबको अदबु मफम दुदगी हेना फजबदि सिनो ओइ लेरमे अखोय हल्लागा मुक लाए अदो अदुम आई उलक के मफम फजब सिंगसे
ꯀꯥꯔꯒꯤ ꯃꯊꯛ ꯄꯥꯏ ꯍꯥꯏꯐꯦꯠ ꯀꯥꯒꯦꯀꯣ ꯑꯗꯨꯒ ꯏꯪꯗꯤ ꯏꯪꯉꯦꯍꯦ ꯁꯤ ꯃꯐꯝꯁꯦ ꯏꯪꯕ ꯍꯥꯏꯕꯨ ꯁꯥꯊꯤꯅ ꯏꯪꯉꯦ ꯁꯤꯒꯤ ꯃꯐ꯭ꯂꯔꯁꯦ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯌꯦꯠꯄꯤꯔꯛꯄꯗꯨꯅꯦꯕꯀꯣ ꯏꯆꯦ ꯑꯃꯅ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯁꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯉꯒ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯩꯔꯥꯅ ꯑꯗꯨꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯃꯥꯅꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏ ꯃꯤꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗꯤ ꯃꯐꯝ ꯃꯐꯝ ꯆꯠꯂꯨꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯣꯏ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯃꯣꯏꯅꯁꯨ ꯈꯪꯕꯤꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯅꯝꯃꯛꯀꯦ ꯏꯌꯥꯝꯕ ꯍꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯁꯣꯝ ꯃꯊꯛ ꯀꯥꯔꯨꯕ ꯆꯠꯂꯤ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯥꯔꯨꯒꯦ ꯑꯩꯁꯦ ꯁꯨꯝ ꯇꯞ ꯇꯞꯅ ꯀꯥꯈꯠꯂꯛꯀꯦꯀꯣ ꯇꯞ ꯇꯞꯅ ꯀꯥꯈꯠꯂꯛꯀꯦ ꯏꯪꯉꯦꯕ ꯎꯟ ꯃꯔꯛꯅꯤꯅꯀꯣ ꯑꯗ ꯑꯩꯁꯦ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯍꯥꯟꯕꯗ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯗꯗꯤ ꯏꯪꯉꯝꯗꯕꯅꯦꯕ ꯂꯥꯁꯇ ꯏꯪ ꯂꯩꯔꯝꯕꯤꯅꯦꯕ ꯁ꯭ꯋꯥꯏꯁꯤꯗꯅ ꯈꯔ ꯄ꯭ꯂꯦꯟ ꯑꯣꯏ ꯁ꯭ꯋꯥꯏꯁꯤ ꯁꯤ ꯆꯤꯡꯗꯣꯜꯁꯤꯅꯦ ꯐꯖꯩꯁꯦ ꯂꯩꯆꯤꯜ ꯊꯦꯡꯉꯒ ꯂꯩꯁꯦ ꯑꯗꯣ ꯑꯩ ꯐꯤꯕꯝꯁꯤꯅ ꯁꯤꯅꯦ ꯕꯦꯛꯀꯁꯦ ꯑꯅꯤ ꯌꯥꯟꯁꯤꯜꯂꯒ ꯁꯥꯏꯗꯇ ꯑꯗꯩꯁꯦ ꯏꯁꯤꯡ ꯇꯥꯏꯅꯦꯕ ꯁꯤꯁꯤꯗꯨ ꯏꯁꯤꯡꯁꯦ ꯇꯤ ꯇꯧꯔꯒ ꯇꯥꯕꯁꯦ ꯐꯖꯩꯑꯕ ꯏꯁꯤꯡꯁꯦ ꯁꯣꯝꯗꯅꯤ ꯃꯣꯏ ꯎꯟ ꯂꯪꯅꯩꯁꯦ ꯎꯟꯁꯦ ꯆꯨꯝꯃ ꯊꯥꯎ ꯑꯩ ꯄꯨꯊꯩ 이승 다 이승 가져들어. 내가 어디 있으래? 갈로. Himalaya na trokai je. Kuthar lai bra. Kuthar de di pharak tani danger hoy ni. car rồi cái mèo, sorry guys. Uthar re, ado. Din andar ke ko. Andar hoyenge. Cheta bra. Palle. Mathang ya ni na da ba. Ma'am un marak se am tam tum mu gen lak pani am tam tum mu ge. Thôi je tum sal lag. Ya di nungai ge ba. Nga tung tung ge. Thun ning ge. Nge. So le si di, so khale. Ya, lo so le. Nungai je luai to. Pithribi sagai. Được ba? Cái chạy bị rôm ta. Ma'am ai kum mage. Mathak ka ba muai. Ta ki bido. Thấy đi. Ơi. Đến rồi. Nungai bro un maraksa. Rimas. Mà tuần tani cái gì? Cái gì nữa? Đấy xây dựng. Mày làm gì? Lôi nó quan này. Xin ngắm thật kìa. Nhìn chưa? Xin thấy rồi. Chân nó quay rồi. Xin được. Xin con này. Nó bị xin thấy bữa. Cái đâu vậy? Mày hết bữa đi ở nè tôi rồi thôi. Abra. Xin ta hala cái con. Pura matuan da ni karai jom da. Hujikse si loi leire singdol je wangin he. Nungsa loi khangra sombudi nungsa yeri. Ding bane yadre. Adu diki loi khumjalle. Mit lo mayo.
ꯁꯣꯝꯁꯦ ꯐꯗꯤ ꯐꯖꯕꯅꯤꯗ ꯐꯖꯗ꯭ꯔꯥ ꯃꯣꯏ ꯁꯣꯝꯗ ꯀꯦꯃꯦꯔꯥ ꯊꯥꯔꯤ ꯑꯗꯨꯒꯤ ꯑꯩ ꯁꯤꯒꯤ ꯎ ꯃꯊꯛꯁꯤꯗ ꯂꯨꯝꯃꯤꯅꯤꯗ 5, 6, 7, 6. ꯅꯟꯖ ꯀꯥꯏ ꯆꯠꯂꯤꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯑꯗꯨꯝ ꯀꯩ ꯌꯦꯡꯉꯤꯅꯣ ꯀꯩ ꯌꯦꯡꯉꯤꯅꯣ ꯌꯦꯡꯉꯤꯅꯣ ꯀꯩꯗꯩꯅꯣ ꯍꯥ acting tolong game tu tolong Speaker don't talk to you, ni aja kadang acting tu lah Nanti scenery yang kira kaya wai dah 손주 아니 막 yang awak ni kut hai ni kena na lecin na loi thajan gre yang mathak sidu ngasai ching du udre je 이게 남전기 유튜브 내면 amdal nang khalu yang ge saidagi akhoi je sida ne ba lairi je sida leiba hai je akhoi gi freeze manung da leiba ka chap mani ne ado ahing ba oiro bana ing ba di phaw asi boiram madi tek tek law lei da sing le yak guru do ma gumada ka je room mama da mung lai swai swai law ba lambi da sor je tangkhai hol laga ni akhoi na lai je aduna hojik si akhoi gi mafam je kaino ne sigi ming je jambala adege akhoi party ngai si da loi laina re ratna mihun da haure ai nangi chumbra andoine mama mihun kai le horge I love luncheon thare se luncheon na do imai pe lambi je as mi hun je tangkhai ni chingkhala ga lai loire ni ching mathak se da pai mai da thum bo ni da chole pura matun da ni ko ni lai ji si hotel ju faje ꯃꯌꯥꯝꯁꯦ ꯋꯥꯕꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯟꯅ ꯇꯧꯅꯔꯤ ꯃꯣꯏꯅ ꯁꯣꯝꯗ ꯆꯥꯛ ꯆꯥꯕꯒꯤ ꯏꯟꯖꯥꯡ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯤꯡꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯒꯥꯔꯤ ꯈꯔ ꯄꯜꯂ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯤ ꯃꯈꯥꯗ ꯒꯥꯔꯤ ꯄꯟꯕꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯄꯔꯦꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯤ ꯐꯝꯅꯔꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯔꯝꯗꯅ ꯂꯝꯕꯤꯗ ꯄꯜꯂ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯗꯒꯤ ꯑꯩ ꯑꯃꯒ ꯎꯠꯂꯛꯀꯦꯀꯣ ꯑꯥꯗꯒꯤꯁꯦ ꯑꯥꯗ JCBꯅ ꯄꯣꯊꯥꯕꯒꯤ ꯒꯥꯔꯤꯁꯦ ꯀꯥꯈꯠ ꯉꯝꯗꯗꯅ ꯁꯤ ꯂꯝꯕꯤꯁꯤꯗꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯥꯗꯗꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯥꯏꯔꯤꯁꯦ ꯁꯤꯗ ꯆꯠꯇꯣꯏꯅꯦꯕ ꯁꯤ ꯂꯝꯕꯤꯁꯦ ꯑꯗ ꯐꯖꯔꯦ ꯂꯝꯕꯤꯗꯤ ꯃꯐꯝꯁꯦ ꯍꯦꯟꯅ ꯃꯗꯣꯟꯗ ꯆꯤꯡꯅꯨꯡꯒꯁꯦ ꯏꯟꯅꯔꯛꯑꯗꯤ ꯁꯂꯥꯛ ꯁꯥꯗꯣꯏꯅꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯨ ꯂꯩꯔꯦ ꯃꯐꯝꯁꯦ ꯐꯕꯨꯗꯤ ꯐꯖꯩꯌꯦꯕꯨ ꯔꯤꯁꯀꯤ ꯑꯦꯔꯤꯌꯥꯅꯤꯅ ꯆꯤꯡ ꯃꯇꯣꯟꯁꯤꯗ ꯑꯗꯣ ꯃꯐꯝꯁꯦ ꯐꯖꯕ ꯈꯔ ꯎꯠꯂꯛꯀꯦ ꯆꯤꯡꯁꯦ ꯁꯨꯝ ꯂꯩꯔꯦ ꯏꯪꯗꯤ ꯏꯪꯍꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯤꯉꯩꯗꯗꯤ ꯈꯔ ꯐꯩꯌꯦꯕ ꯒꯥꯔꯤꯗꯩꯒ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯁꯤ ꯅꯨꯡ ꯃꯊꯛꯁꯤ ꯀꯥꯈꯠꯀꯦꯀꯣ ꯁꯤ ꯅꯨꯡ ꯑꯆꯧꯕꯁꯤ
ꯉꯥꯔꯣꯏꯗ ꯇꯜ ꯉꯥꯟꯅꯔ ꯁꯣꯛꯇꯅ ꯌꯥꯔꯣꯏ ꯁꯣꯝꯗꯩ ꯀꯥꯞꯄꯦ ꯍꯣꯏ ꯐꯖꯩꯅꯦ ꯁꯤ ꯃꯇꯣꯟꯁꯤꯅ ꯎꯟ ꯉꯥꯛꯇꯅꯦ ꯂꯩꯔꯤꯁꯤꯗ swai area je lebak loi kinthara leiri je sidagina kinthara ise swai bongmebako somju som loi kinthara leiri je somju adagi somju sije flat ta neba flat ta tawgiba potjai kinthagi ba pot to ne to kangu ale you know kai chalu na nung je kidro chaw chaw je nung na ta si du ta da 아니 시키제 기제야 봐. 이봐. 농제 그만 또 기고보다. 농지로. 응. 아니 칼리 이제 당배 안에 당가지. 뭐다 만 너무 농지 그렇게 갈 수. 시킨더라 디오네. 아대지라. 시대가 서서기라. 아이 지시비가 많이 레이노 그냥 갈리. 시징제 란토가 레이도이네 바 고지기 그노제. 아코니 쳤더이 마품제. 한국가. 아코 미라. 러 쿰전마도 갱강게. nang nai pangko ko je kai gina wifi tong dra video wifi tong dra sikim gidung bu adu pura chakra je masi nung ni go sikim chalu bai ne na adu di khar pik mandra side cho bu si thang gar je kai na hapam le da dai thong le no lao sa mo jo khoi morong galon thale lao gai jan hujik mafam je thanggu yore ado sida ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯇꯣꯏꯂꯦꯠ ꯂꯩꯔꯦ ꯑꯗꯨꯝ ꯇꯣꯏꯂꯦꯠ ꯃꯅꯥꯛꯇꯅꯤ ꯑꯗꯨꯝ ꯆꯥꯏꯁꯦ ꯃꯍꯥꯎ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯦ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ ꯃꯤꯁꯨ ꯀꯣ ꯄꯦ ꯑꯦꯟ ꯌꯨꯁ ꯔꯨꯕꯤꯁꯇꯦꯟ ꯑꯗꯣ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯅꯝꯗꯣꯏꯁꯦ ꯁ꯭ꯋꯤꯖꯔꯂꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁ꯭ꯋꯤꯖꯔꯂꯦꯟ ꯁꯤ ꯍꯨꯏꯁꯤꯗꯤ ꯐꯣꯛꯁ ꯃꯥꯜꯂꯤꯍꯦ ꯐꯣꯛꯁ ꯅꯠꯇꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯃꯥꯜꯂꯤꯅꯦ ꯍꯣꯏ 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 ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯇꯨꯋꯥꯗ ꯂꯩꯔꯦꯗꯣ sidani namdoije sumai nung 1 2 3 4 5 6 7 dang 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 ado ingba gidi adum sathina ing ya be yare mafam je somdaga lechil thai mem je aduga somdana amu pun ge bale je mon je ado sai area su sum makha da su pun budi lei sogdok triba pun ui lere ko makhaje sor hon bati wa ba ni da hai bi thong ne mi hun ga yaw de sum bi chap pa je makhaje ma phong ma da mung lại à si ra je dum phaja bane me sima phom je shooting tok dujina somda oxygen level nem bagi soron ba wai saksabu나 leichin je pa jana thajale e makha yoksale sidi ngamdre ei nungsam to uba phangidre ba ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯉꯥꯡꯗꯕꯤꯗ ꯌꯨꯝ ꯌꯧꯕ ꯑꯩꯈꯣꯏ ꯚ꯭ꯌꯨ ꯆꯠꯍꯟꯕ ꯏꯁꯩ ꯐꯖꯍꯟꯕ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯁꯦ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯌꯨꯝꯐꯧ ꯀꯥꯏꯅꯗꯕ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕ ꯁꯤ ꯅꯠꯇ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯤꯡ ꯃꯊꯛꯇꯅꯦ ꯉꯁꯥꯏ ꯅꯨꯡꯁꯥꯅ ꯉꯥꯟꯅ ꯁꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯔꯥ ꯂꯩꯆꯤꯜꯅ
कुप खरे बजे इंग मन लोरे से हस इंग मरोइद से थोंग से नि लाला शूटिंग तोइसे उन गा जों से नप ले जो मचुम ओरो तारगा जे नॉर्थ सिक्किम दगी ईस्ट सिक्किम रोम द मुकमुक लाए हुजिक से मार्केटिंग की हुजिक अखोय पुन्ना लाकमिनारी हयेंग शूट तौगनी अदुगा हंगसे थोगला अनि गुवाहाटी फावबा अदुगा मसेन युम द यौरानी अमेरिका यौदोरे जे हजिक अतपा नजर स्पॉट मुने खोय लाइ जे से चिंग लेरा मखाद नमके अस यादरे लोक कइजे इंग बजिदा उन्ने समझ ले सोरन बवाए साइ जे चाइना यावरे सस साइजले लो जद्रे मखा गाइसा सोमदै मखा चाइना नि चाइना सोमदै याक कयम लैरे द कुकांगो अदले याक चमतन नमसन के मा त सँग पाएगे काउरतन मनिंग दे सिंगनेम ने याचे याक योंजरी आमद लुपा लिसिंगम लोबिनिंग बले सो तुम लोबी बियानी लिसिंगम याक I love Canggu. Bala. This is China. This is China. चटपदा गाड़ी तोंबदा लोरे उन मरकने आइगी नईबई चांगजे सेंदन मचागा सेंदन उपगा लाखाइबिने मोइना खुंग ngaptani ubijongdo aina सेंदन उप लाखाइबिने अनै भाइजे लोरे तो पृथ्वी सगाइरमनि चेरे लाउना पृथ्वी नि नो ड्रोन पाइबे यादि फमजे फादी फजारे है इरोइनी है इरोइजुरा Menje, 이러지라. 야니야. 리마스. 이러지라. 야브라. कोई सुंगजेला कारक ना बा कोई दिक्कत मने नोई न लोई खुम उपथरी नैन सेंदन नु खाए गने लाइ नहीं दा मफम जिदी फाजरे है जिने सीधे नहीं लंबी जे दे ग्लास ले खोंग सोंग दिखली हम टुकाए मुझे मशी की कनोजे वायर जे सीधा थेंग उरदी अदुम फजादोइने कारा थोकलकदोइने असिलेदो इनक नक यंगने सि पायर देंगदि वायर मनि दे सि देंगदि सिरोदरबे तारिजे दने कुम चचरगे कोनंदरगे सिजिरा बेरा का है सीधे सीधे आएगी कनो ने युम ने आएगी युम ने संग लाई देने आएगी युम नंग काजानी अदुदा थेंगदी करिनो तुरिदना पारा चंदने तुरिदो करिनो सी वेयर दा वेयर यंगो वेयर काजानी
ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯒꯦꯡꯇꯣꯛꯇꯒꯤꯅ ꯁꯤꯂꯤꯒꯨꯔꯤ ꯐꯥꯎ ꯊꯣꯛꯂꯛꯄꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯤꯒꯤ ꯎꯔꯛꯁꯤꯗ ꯂꯥꯁ ꯁꯨꯇꯤꯡ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯁꯨ ꯅꯨꯡꯉꯥꯏꯕ ꯖꯔꯅꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯥꯏꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯒꯁꯦ ꯈꯨꯠꯀꯥꯁꯦ ꯄꯤꯁꯨꯝꯗꯒ ꯊꯝꯃꯒꯀꯣ ꯁꯦ ꯂꯣꯏꯔꯦ ꯇꯣ ꯍꯧꯕꯤꯔꯣꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯆꯦꯔꯦꯠ ꯂꯥꯎ ꯁꯒꯥꯏꯔꯤꯕꯅꯤꯁꯦ ꯄꯥꯏꯔꯦꯠꯁ ꯑꯣꯐ ꯗ ꯀꯦꯔꯤꯕꯤꯌꯟ ꯌꯦꯡꯉꯤꯁꯦ ꯆꯒꯠꯅꯕ ꯐꯤꯜꯝꯅꯤꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯐꯤल्म ꯁꯦ ꯁꯤꯗ ꯇꯩꯖꯣꯡ ꯑꯃꯁꯤꯁꯨ ꯐꯤꯂꯝ ꯌꯦꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯃꯦꯠꯂꯤꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯒꯨꯋꯥꯍꯥꯇꯤꯗ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯏꯟꯗꯤꯒꯣꯒꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥꯗ ꯇꯥꯔꯦ ꯅꯪꯒꯤꯁꯤꯅ ꯉꯥꯄ꯭ꯔꯨꯝ ꯊꯣꯡꯕꯒ ꯌꯦꯟ ꯊꯣꯡꯕꯒ ꯅꯠꯇ꯭ꯔꯣ ꯑꯩꯁꯤꯅ ꯀꯩꯅꯣꯅꯦ ꯉꯥꯔꯤꯟ ꯊꯣꯡꯕꯒ ꯍꯋꯥꯏ ꯉꯧꯕꯒ ꯄꯩꯁꯥ ꯄꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯗ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯥꯏꯗ ꯏꯟꯗꯤꯒꯣꯒꯤ ꯍꯩꯖꯤꯡꯄꯣꯠ ꯑꯣꯀꯦ ꯒꯥꯏꯁ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯇꯣꯡꯅꯤꯡꯗꯦ ꯁꯦ ꯏꯟꯗꯤꯒꯣꯒꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯂꯨꯕꯒꯤ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯏꯗꯥꯗꯣ इंडिगोगी हजिंगपो चलुई नत्रो खैजा जे उरबसे ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯑꯣ अखोई यम सिले से बाय 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 बाय